Ahan boy na social media dagi lokasaba pawdong katang hana mayamna thamjaramge state sida leidiba organization singna protest tawbada violence yawbigano violence yoraklawdi logi matungina consequence laigini honorable chief minister Shri N Biren Singha yam nungaikhidre ai su video clipping sungbu urakanda yam Leibak thibani yam nungaikhidre sina hangi airport masana pi suju pami na pi ma masana su pami duga ngang duna madu da moi duna madu khut thari ko kano mahung karino khoi ki society si some things ekhoi hangkat ni yem ma thok ta nahan ge thogok amani du bi ai strongly yam nungaite yam ka haina khut thaba khot pu du budi illegal action logani adu madu ki movement sagal liba leadership ekhoi identify tawrni sugumba anti government anti nationals aduga anti way boy khoi any kainom taro ko dekte yet kani na leibo kangu gise satro ge any way gram machine identify taro kanda youth sing be khoi hayang mai gi service career yam china sopane khoi police verification hayang service sama to police verification loi lakne aduna khoi is and every police station da hairi bus mai na crime da senaba se PFI ben taro kare ko Popular Front of India bent or creva. So I am a pung yam the loud, not Toruma, Columba, Tobamaya, Dunia, evidence from a canvas. I quick see slightly Kanakanagi guidance Maka, the Wako Bokanana, Kanana Carino, outlaw some number, some other man. I took outlaw some Naga, Wako Rumba, anti national the Sokolumba, anti state either other Matormagadi. Hayang Moigi. Moi na di like ta me koi lori na like ta magal loi ro matung da sumoi service ta bera le ne simadi ai instruction ka jana legra state amam da student gi body lai ba sam ta ngai phade aduna bokoi se election to do ni akoina na han election ei thoi du so ina han haje dre jaga khara da khoi gi keno se khoi gi kari ha nomination papers munna ba yor ko even atai natta ba ai sida media da paning de atai maming kari kaino senar kan ki han ma pulam yaro ko gi masi khana batare soina batare na to kan khana ba haura bani ma phang group nai madu to batare ha ni gai ko hujik so koi ngasi hai no minister dum tongna bo khona le Maka satrak point na to papawman Iran Revolutionary Guard ki anisuba colonels khut thokna bagi thawdo ma da hatkre report Iran Revolutionary Guard ki senior revolutionary ama lewasigi khanongpok thokpa khutthokna bagi thawdo ama da hatkre haina ngasi Revolutionary Guard ki mekedi phongdorakre haidi Colonels Hamid Reza Hashimi si Iranians army gi ideological armed intelligence officer oina thawpuramani mak lewasi khanong sup thokiba terrorist sing attack ama da sathina sokpadigi laikidabani haina guards na thadorakba sirol amana warul ama da phongdorakli Hoki Birai Numita Sistans Beluchistan province ki capitals oiriba Zihadan city da leiba police station gi manakta akan momongda terrorist singa nomai kapna bagi thawdokta misam kun hena sikhibagi thawdok thokibani state broadcaster na phongdorakpada provincial intelligence officer colonels Ali Mauksha bisu kapna bagi thawdo adu lekhidabani haidi thangzu numita tasni news agency na pirak report amada Zais al-Adal gi Sunni rebels group ne attack du makhoi satakhibani haina phongdorakre hokiba mamangi sahi singdasu jihadis outfit oriba Zais al-Adal asi assistance Balochistan da khwai gi mapangul kalba rebel group ama oina thabak toraklibani rebel group asina hokiba matam khra sida high profile gi miyai kaya bombing tawduna amadi abduction tawduna hatkiba lekre Balochistan gi provincial governors Hosseins Kiabani state TV da hokiba irai numita phongdokibada khothona bagi thawdo odu mi kun hena aso apanang ki hen phongdoraki thawdo odu gi matuna mapam adu leiba sen store kya lut tawkibuga loina dukan chinga du mai thadolamki masidana tan mapam adu leiba bank amadi government ki center kya so terrorist singa duna amang ata tholam ki hen su governor na makhatan state TV da phongdoraki adi Makasa tarak po ina to papaw awang nung pokta handak sahi gi Durga Puja thorom nongna apan mathokalabi yai IMD India gi awang nung pokta lebi state singna pangthokna riba Durga Puja gi thorom sing mayai oirapa tawbadigi akan mamongda nong tarakpadigi apan mathokalabi yari haina India Meteorological Department IMD na siksilwa phongdokre
IMD na phongdokhiba statement amana satlipa October tha asigi manga phawbada Nagaland, Manipur, Mizoram, Tripura, Assam amusu Meghalaya na sing state singda mayai oirap tauba sangdagi akan mongda nong haitharaklaba ya hairi nong subigi sang asi millimeter 64.5 tagi millimeter samaga taga taraga manga point manga phawbagi sang tongan mafam singda saithokhtuna surakpa ya hairi IMD na pirakhiba section borol sigi yenglaga awang nongpoki state singda lairiba lengak singna miyamgi sapagadaba tharang kaya marum pakhat paukhre lamdam sing asida lairiba miyamni ising nungsitki phibam nengthina update tawnabasu IMD gi advisory asida phongdorakli thoidok hendokna miyam tinba Durga Puja gi thoram sing pangthokpadasu section nanaba IMD na khanki sairak sida sayesigi September tha loishin khibaga loinana awang nungsuptagi lakpa andak saigi nongju tha matam su loikre amaramda India gi awang nongpok state singi oina di haujik su makhatana nong suraktuna nongju tha gi matam sida sangdokpi phibam da lairi laklibo October taraga manga phawbgi manungda awang nongpok ki state singda maya oirapa sangdagi khara hena khan sang phawbada nong haitharaklaba matungda sayesigi nongju tha lusin khragani hainasu IMD na phongdoki hanak sai gi oina di awang nongpok state singda mauksa gi sangdagi hena likna nong taki hawkhiba jundagi September phawbgi manungda mauksa gi sangdagi sada taraga nipan phawbgi thakta nong likna sukhi hairenasu pausna makhatana su phongdorakli maka satarak poina to papawamna Taliban na Kabul lokshin kraba tungda Afghan mahairoi singna Indian authority digi visa gi ayaba pirakpa khawrang na ngairi Afghanistan na sarakna mahairoi lising ani ge sangwa yauna Indian authority gi meke digi makoi gi tamak makhata na visa pibigi thawrang paikhalakani haibigi thajaba amaga loinana India da laktuna mai masing tamna ba thawrang logduna legi mamang sei gi August taraga manga da Taliban na Kabul khudum sanduna Afghanistan gi lewa question kraba matungda India na lewa du gi miam na piramba visa makal kudingma suspend takhibani matam du gi hauna India na Afghanistan leiba dharma manatabi gi mingda tathi ta oina tawriba Sikh amasung Hindu sing minority kanglup singda visa sahumlom issue tokhi New Delhi da Afghan embassy amukhana function tawnabagi thabak su sei sigi jun thadagi honkhip India da leiriba Afghan ambassador Farid Mahmudaje na pawmising na si phongdokhibagi matungina India lengangna Afghan mahairoi singgidamak yenglaga visa gi reason asi khara komthokpiba mathukai wapam asi mangna Indian authorities singda phoikhre haujuk madugi pakum amata pirakpati leitre haki haujuk maki oina India da Afghan mahairoi lising taraga mari rom leiduna university masum atai institute humdraga humdoi da mahai masing tamli hairiba mahairoi sing asi UN na matamamada sawatuna lakhiba Afghan governments makhatana sogat patoktuna makhoi gi lanmi sing Kabul thadoktuna sanakhraba matungda Taliban fighters sing Kabul khudum chankhiba thawdo adugi mamangdagi hauna India da direklaba ngaktani hainasu Afghan embassy sina phungdoki Kabul da leramba Indian embassy gi personnel sing amasum official khuding mamang sei gi August taraga treta New Delhi da purakhibani Afghan nationalist sing gi dam India gi maikai digi visa pibigi thabak emergency visa facility gi kuthang na makhatana sataki gani hairiba khudong sabas India lenga ki visa portal gi phangbu yagani hainasu Indian authority gi maikai digi khangan khibani hainasu paus na phungdorakli haujugo na di myam paus matang sa lusinjarge masumyam puna no update ngaminasi